Senapati Zilada Ningthamtha Loislakhtuna Kalengi Shaba Haugat Lakle Adubo Yeningtha Loidribana Jilasi Makai Khudingmakta Yenglubada Yamna Phajaba Turishingi Pugning Chingshingba Yaba Matam Oibana Yamna Nungaiba Matamni Haibatai Jila asidasu COVID laichat yamna hantarakpagi maung uba phangle state asigi oina active case machine yamna hantarakpagum jila asidasu active case marikhakta ngaire machine maram oiduna miyamna laichat asi komthok narakpagum ure marks upachang hanthare social distancing kahenna ngakpa udre masimadi miyam punna amuk hanna khanthaduna makhatana cheksingba tangai phadri haininge Achau state kayada hojik amuk hanna COVID laichet hengat libagi yenglaga khuishu laichet asi makha shandoktanaba isa na cheksing khisi Senapati Jila dasu school college pumnamak amuk hanna handoktuna lerik tamba haunare lockdown na maram oiduna exam panthok haudoba kaya exam taunabasu yaure anova session haunaba school college hing kanna shem shanari Amarumda Manipur ki BJP na luchingba chungshin naba sarkar ki citizen centric governance ki chahi mari mapung phabagi thoram kia state singthungna panthokpa gi sharuk ama oina Senapati Jila dasu March 10 dagi tongan ba thoram kia panthoktuna lakli District Administration na sinduna miyam gi rally cleanliness drive tree plantation amasung awareness program kaya panthokhi Pal liba sarkar asigi go to hills thoram gi sharuk marak ta Senapati dasu thunglakhi Miyam gi kanagadawba thabak tharam kia miyam da thajaba piramki Senapati Jila da handak matam kharasida khwaidagi historic oiba thodok amade haukhiba chahi huputtara henbada jila sidagi karamba MLA mantri amatanna nongmata changduna yengludraba khul kanemda hanna gi minister amashong sitting MLA en kaisuna khul adu yauna chattuna maphamdugi phibam yengsingkhiba amashong district headquarters dagi kilometer kunthra nipan tamak lakpa aduga atai mapham singa phaunaba gari chatpa yaba lambi laitaba mapham aduda gari naba anoba lambi semba aduni thakharagi matung dade khul asi jila asi gi mapham atai singa gari phaunaragani masimakti khul adugi chawkhathorangda achoba inot hapani hojik asi Senapati Jila da lomi singi insang napi thabagi amasung lokpagi yamna thabak kanba matam oiri ningtham thama maidagi thaba haurakhiba jila asi gi khwaidagi maming chatnaba puthok miyamna maw alu haina khangnaba maw alu makhalasi hojik thokpa haure Handakta nong khara chukhiba aduna alu makhalashi kumsidi yamna maram kaina puthokpa ngamgani haina lomi singna asha tauri amarumda jila asida hojik hangam kobi amasung mafam kharada yonchak yamna ningthinna phangnaduna achoba sendan lambi oiri masi nataba tongan ba makhal kiyagi insang napisu ningthinna phangnari masi pungnamakse yenglaga jila asida hojik oinadi yamna chaba thakpa nungaiba matam oiri Jila sida chawkhat thorangi thabak kiyasu leptana dumak panthokli lambi thong semjeng sajing bagi thabak kya khuman chawsingna changsilli hojik asi aing asa oinaba matam oibna khong hangba yauna isingdagi pokpa laina kya marom akhannana angangsingda narakpa yabagi oithokpa laibana miyamna hakselgi lamda thoidokna cheksingba amadi darkar oiri Haksel gi wafam asi lakpada COVID-19 laichat gi wafam asi amuk hanna ningsingdaba ngamde state gi oina amasung jila si gi oina nauna positive oirakpagi chang hanthana urabusu atai state singda ani shuba tangkat ki laichat lakli busi yenglaga ekhuisu checksing daba yadri vaccine puthokle haina thowa shadaba yakhiroi hanna dagi lairaklaba SOP ngakna chatkisi masina laina asi santokrakpa thingnabagi khwaidagi phaba pambaini